Online Manipur YouTube channel swing biri mayam pum nong pu mu kahanna taram nok cheri han bidam maru paw am update thamjege mioi manga faki haibagi wahauda porompat police station da thomjin kre ngasi numidang pung nipa lom tarapada Imphal East ki porompat police station gi manungsen ba kongba thongkhong manaki mafam amadagi Manipuri police ki special commando gi team ni haiba personal sing mioi manga pharaga pu kre haibadagi yamlo nupi amsung nupa mioi kaya horaktuna porompat police station da thomjin kre Miam aduna fakhi music condition amata yauduna thadora katabani haibagi akan badiman tauki adum oinamak yam laba miam aduna police station adu tamna thomjilak pada police khaktana miam adubu laksinduna control tawbu ngamlaktabadagi rapid action force RAF ki masing yam laba personnel sung deploy tawduna miam adubu tan khaina bu honaki masing yam laba miam na porompat police station adu tamna thomjilak kibagi mathakta mioi manga adubu phaduna pukiba hairiba mafam adudagi miam na mangjil thana Song thoraktuna thodok adugi mayokte electric post na singba kingduna miyam kauthok pa horaki haiba pibe masi kongba khakta natana Imphal gi tongan mafam da su sap manana thoki loinana mafam khar da su miyam punchin aduna thomjilak pasing tan khaiduna control tawnaba hotna bada tear gas amadi mok bom na singba kapa yauki porompat police tana missing khwaidagi yamna thomjilak padagi police amasung RAF ki maikaidagi tear gas cell singkap ki thodok asigi matang da pause asina sapsap official report sing lawno na ba district asigi SP da telephone tawboda paikhalak kide maram asina ngasi numidang gi thodok asida asuk apan yawbogi pausu phangbangam kide aduga topa pawon Manipur gi lal loisin bada tha ni humsang khigatra tha ni hum gi manungda Manipur da mapung phana uhung puraktuna amata oiminna ba hanjilak lagani Himanta Biswa Sarma Manipur thorak liba tamthirba lan tha ani ahum henjilak padagi tongan ba miyam gi lupsing na lan asile phanduna mahusagi ing tappa amasung nungsi chanana tangdu leita purakna Manipur amasung union laingak ta akan ba pressure tawrakhibagi manung channa tha asigi tramathoi gi numidang the youth of Manipur gi chief minister yauna MLA kulhumdoi gi marak to worek lomin khibadagi ruling gi MLA Minister sing Delhi da kem tawduna Union Home Minister unaba yauna miyam gi apamba sing thabuk to onthokna ba hotna ringai chairakta North East Democratic Alliance nedagi convener su oiriba Assam gi Chief Minister Himanta Biswa Sarma na tha ani humgi manungda Manipur gi hojik oiriba phibam mapung phana ohongba ama laklagani amasung mahusagi amato oiminabagi phibam da amuk hanjillagani haina phongdokre wafam asing asi Madhya Pradesh ta pangthokka dorba state adugi assembly election gi star campaign amasung oiriba Himanta Biswa Sarma na state adu da pangthokiba pawgi mifam amada Manipur gi matang da palladuna phongdokibani magna Manipur da hojik oiriba phibam gi matang da hai union lenga ki maikaidagi Manipur mapung phana tangdu leita da tangdu leita purakna ba angam bopam baising puthoktuna honari Manipur da hojik thokaning da ba thodok sing thokli hairaduna lebak asigi North East ki oiba tongan ba saklon amma laijai amasung thokliba thodok sing su amaga manade sahi kayagi mamangdagi North East say na thodok sing thoktuna laglibani hojik Manipur gi phibam asi laksin bangambaga loinana tapna phagalagle tha ni humgi manungdadi amaga gi marakta machin manaw oibagi wakholon amuk hanjilaktuna ammata oibminnaba ngamlagani haiki Manipur gi puari ama laijai hairaduna state asida thorakliba thodok sing asida tongan ba maram sing laibadagini masigi manungda lamgi wathok amasung constitution gi piba provision ge mari leinabagi matang da su yauri loinana issue sing asi Myanmar ga su mari leinabanan araibadi oidri haina sumhakna phongdokhi adubu Union Home Minister Amit Shah na Manipur da ingtapa purakna balakulagliba thabuk sing mahakna thagat pa phongdokladuna Manipur gi phibam miyam pumna makna manaba amada purakna ba hotna biu loinana makhata na Manipur da hojik leiriba phibam asi hena satiba oihalak nabagi oithokpa su leitre haiki paumishing da awai akhum tawraduna Chief Minister Himanta Biswa Sarma na Congress na maran siratuna asigumba thodok sing asi Congress lengaki matamda su thoki haina phongdoki Congress lengaki matamda de asigumba thodok thokiba matam sing adda yamdrabada mioi lising amchadruk ki punsi manghan khrabani haiki adum oinamak thodok asigi matangda di mahakna BJP natragna Congress haibarom da puthokpa pamde haiki aduga makhata ba update amana naran chaina maning da adumuk lanpham oiri mamang thagi aroiba saruktagi moirang PS ki manung chenba phupala maning thamna pokpi maning amasung naran chaina maning gi chingi taina mafam sing da numit kuding gi leptana kuki militant sing nongmai amadi bom kapsilak padagi asoba lanpham sing oira khraba matung haukiba nongyai matung pung ama makhai rom
तारकपदसु कुकी मिलिटेंटसिंग मितै खुलसिंग तमना नोंमै कापसिलखरे थौदोक असिदा मितै खुलसिंग ngakleba miyuisingnasu handuna खुथोकनखि नकल अनिगी मरक्ता खुथोकनखिबा अदुदा अहिंग चुप्पा लेप्तना चत्थरक्लबा असि ngasi ayuk anganba pung 4 makhairom tarakpa fawbada chathanaki adum oinamok thawdok asida nakal ani da asok apan yawbagi paw phangkide hairi video sing bibagi damakta mampung nampo mukhan nathagachari anob update ki damakta channel nasibu subscribe to view. Thank you so much.